अस्सलामुअलैकुम वरहमतुल्लाहि वबरकातुहू। इरमद मणिपुर सिदा लेमिनरिबा मितई पांगल ख्वाई पुमनमकी मफमदा यूनाइटेड मितई पांगल कमिटी UNPC मणिपुर अंजुमन इस्लाही मासरा लोइनना मसिगा चटमिनरिबा CSO सिंह अमदी क्लब यूनियन ऑर्गेनाइजेशन एसोसिएशन कमिटी काउंसिल मरुआइना सोशल मीडिया बु यामना थवाई यावना सिजनरिबा नहारोल सिंगी मफमदा यामना मरुओइबा वफम खरक थमजरी। ngasi matam khargi mamangda iramda manipur asida mahausa amukta ukhidriba tadriba mongda yamna mong maril tadaba madi yamna communal oiba mongda miyoi kanglop kharagi interesta manipur ase shanti leitana bo hotnarakpa yamna laipak thibani aikhoi khuding makna khang hena khang ne madudi KKL Metai Lipun Federation of Haumi Pramod Singh Ngangkhoi Ngakpaluang Basantana Chingba Singna Warigi Liklam Chatta Yamna Nungsinana Leminnarakpa Phurupcha Singhi Marakta Chawna Makhau Pongna Singchep Thaduna Lakdi Masina Maram Oiraga Aikhoi Metai Pangal Phurup ki social media Pairiba Singnasu Heg Makhoi Singh Asigi post Singda social media ki platform Singda Maruaina WhatsApp Facebook Singda Yamna communal oiba post amadi comment pinaba ase khudak tagi lepiyu lepkadabani loinana hiram asigi matangda mohalla singi imam singna hayeng juma numit ki khudong chaba lauraga soidana mohalla da lauthok pinaba amsung haibi nanabge damak UNPC Manipur ki maikai degi humble request taujari amaromda yamna controversial oiba indigenous pillar ama Federation of Haumina handak sawombung Imphal East thangkhiba asiga mari leinana aikhoi UNPC Manipur na mitai pangal singi mahut sinjaraga yaningdaba phongdokpaga loinana masina oirakpa yaba communal tension punamak mari leinaba authority singda matam chana yamna kupna report amadi action lokhat pinanaba haijagre loinana makhata na yamna kupna engsin binaba haikigani maram asina Manipur asida tatna thana ba yadraba kangluk phurupcha singda aikhoi meitei pangal ase thaksi khasi khangdaba amadi chawkhatpaga loinana democratic society amagi magun yaudaba kangluk amagum uhalloisi haina UNPC Manipur gi maikai degi thamoi sengna miyamda appeal tawjari masi amasu khangminnasi kangluk miyoi kharana ahum marina Kanglu amagi miyoi ahum marina Manipur ki indigenous people kana na oigani hairaga chatnaga tawbasu natte loinana government na gazette phongduna indigenous hat phawba moirang khunauda saduna lairiba sini aikhoi makhata na hiram asiga mari leinana media amadi social media da comment piba amadi post thagatpa amatta pamjade tawroroisi madugi mahutta academic discourse ki damak thonglauna hangjari aikhoi pumnamakna hena khangi madudi sabarna iman tangkhai amani haiba loinana जोश के साथ साथ होश भी जरूरी है मसी खंगना aikhoi chatminnasi aikhoi masel gi marakta nungsina daba aikhoi masel gi marakta kana dabada aikhoi tension sagatpa mase aikhoi chawkhatpa nate aikhoi lepak asigi amang mani lepak asigi lamdam masida kali taibani masidagi aikhoi punna hingminnanaba hotnaminarasi haina UNPC ki maikai degi punnamaki mafamda humble request tawjari